DFO Chandel Nasinduna Forest Fire Protection and Management Ge Makada Lamai Chakpa Kanbage Training Program Ama Chandel Ge Lambung Community Hall the Pangtokre. Thauram Adugi Saruk Amu Oina Raising and Accelerating MSME Performance Ki Makada Ecotourism Ga Mari Lenana District Asida Pangtokiba Training Taruki Bioi Jahunga Yankhairomda Certificate Yantokpaga Lunena Haukiba May Taragani Thoida Maha Union Higher Secondary School the Pangtokiba International Day of Biodiversity Ga Mari Lenana Kudake Lai Yekpa Changdamnabada Makong Matang Tarabasingda Guest Prize Kalunana Certificate Pibagi Thoram Supangtoke Uchara Yankhairom Thakiba Thoram Aduda DFO Chandel Dr. N. Munal Maitai Lambung Village Ke Chief L. Noha Amade RFO Chandel N. Dipasu Saryake Thoram Aduda Dr. N. Munal Maitai na Hai Chingda Umang Wamang Kokthokpa Amade Lamai Toina Chakpana Manipurda Nong Tabagi Chang Hantahane Sabagi Chang Hengalakpa Lepa Laitana Umang Wamang Kokthokpa Amade Poppy Thabana Ngasidi Lamdam Asida Lamai Chakpa Ase Achoba Singnaba Ama Oidare Chingda Pamlo Uba Jackson Tharang Yaudana Churub Bedi Hundokpa Umang Wamang da Chaksa Hijana Bahengalakpana so Manipurda Lamai Chakpagi Achoba Baram Oirakle Manipurgi Apunba Umangi Chada Marifu Romde Mai Chakan Bamafam Sing Oide Maram Aduna Myoibagi Kwaidagi Haiba Inba Manai Aduka Amuksu Kwaidagi Sathiba Mapuni Hainariba Maidage Kannabangasi Diliba Bandan Vikas Kendra gi Miyoi Self Help Group ki member Khulkhul gi authorities singna punna honaduna lamai chakpadagi kalasi haina mahana makha chana phongdokhe District asigi oiba su ikoi pangthole herega first second third khalle herega state to submit tawgadobani aduga amu state level gi first second third khalle herega madu state level program da pangthokadabani aduna hairiba ikoi district asigi su Maha Union Higher Secondary School da pangthok sagre madu da ikoina first second third plus one consolation prize is koi ngasigi sida pijagani aduga ikoi loisilakpada hojikta ikoi bio Mulathabina Mayamdasu Khan Givadoni, Ram Kimakada, Rising and Acceleration of MSME Performance, Siki Makada Su Equina, Siki Hole Sita Hodok Sari Harika, Home Mistake, Yamgalingai 2025 Tagiana, Equi program Ahum, Nunatamana, Singre, Atuga.